Suhengi tariba fondo nupa amana lokhatlaga hairaklammi. Hello? Hawjikta mapuroibana pairamba fondo nupa amana pairakpaduda Belladu ipa pakhatna. Yamungdi. Phone sige mapuse hujik accident thokpadagi hospital da kanaba mayam kanilangnari. Wadu tabada Bella masadu thakatkre. Mamit mana chap hek yongkre. Nupa du suma khatai. Somse sogli batamu sige imungi miyo birabra. Oh, mani, ay magi nupini. Yamungi amdi na soke. Phone say yamung nupi bibayagadro. Dema, madu nungay rebo. Hospital om doina lakbiru. Bella phone du thamnaraba matong mamita mapi sintha manembu kauraga chenthore. Mamogi papa khatpa mataw aduda Santina. Hai, kaidawrage ni nangbo. Bella manemgi manangta changset. Imase, yambung do. Pakhatpa na kahen mana masadu thak higni. Mapiso sinthari. Wado so phajana haidok pangamlamde. Mamong na tawraklibam onga seda Santi su pakhatli. Aduna maso konjalu tanik hairaklammi. Ai, ibungo kaidawre haibano ne. Ha, icha kaidawre haibano. Imasida tammo. Yambung do accident thokpadagi hospital da pukhatkre hai. Machana accident thokle haibagi paudu tabada Santi masadu pakhatli. Khangai khangjen hairaklammi. Ai, la hospital da thona chana batausi. Ai mase. Si hairam laga Bella do gari so lok thokpa chensinki. Santi so mamita mapi sintha taibungbu sembi bawakpubu mapukningda khairam jarami. Hey so, higi chabu kaisok thoidok patuhan pi khanuko. Mani mamaudo hospital yawraduna jansilai. Leiramliba su henbo hospital da pukhatamliba miyoi singa da donsen Santi ni ipa pakhat na hanglaklami. Ichasa, higi sasi kaisok thoidok patudap nadra. Nupa mana. Ine, madudi haiba ngamjade. Doktor singna manungda kani yengli. Bella na mukhaire. Yamungdo I kahina thokibro. Madudi thokide. Kaisok hena supakat piganuda. Tanja aduda doktor da thoklaktuna haire. Hojik pukhalakpa asokpa sigi mungi mi yawibro. Santi amadi Bella chap manana. Yawi doktor. Magi leiru phibamse khara serious oibana. Operation ama tawdaba yaroidawri. Wahaidu tabada Bella ipa pakhatna. Adudi doktor kari changani. Santi sungai konjelo nikladuna haire. Aigi chabu phakani hairagati hojik kudaksida operation da tawbiro doktor. Doktor adusu operation tawbada changadaba hidak langthak sing adu iraga pirami. Bella su khudakta chelaga hidak sing adu bu leirami. Santi su machabu asoi angam yaudana ba haidana. Hospital aduda latliba isora dubu dop maira langduna machabu asoi angam yaudana ba haidana khairam jarami. Somda jingsangan baso shooting loiraduna mayum tamna halaklami. Halakpagi lambida departmental store amada changlaga machagi chananaba achapot khara leirami. Adudagi mayum tamna gari da thaurakpani. Efaviso TV yengduna mapabu halakpa ngairi. Jingsangan ba mayum yauraduna gari da thaujile. Mapa halakpagi gari makhol tabada. Efavi TV yenglambadu toklaga sofadagi phan chongthai. Aduga mapanda chenthokre. Masugi matawda uraga Kanan Kumar amadi Hemapati su yengnaraga nokmine. Jingsangan baso mana machagi damak leirakpa achapot sing adu pairaga gari dagi kumtharakpani. Yaipabi so mapabu kauduna harauna chenthore. Papa! Aduk nungsiba machagi matawda uraga jingsangan baso nokmi. Papa ni chagi hawi miyam leire lao. Sinthoi biso harauna chensili. Aduga mabu pambiyo haibagom makhudu tingthoklaga. Jingsangan baso chensilakliba machanu pibu pamge tawi. Tanjado da changlesana thoklaklaga ipa pakhatna laure. Dada, angang dupam khinuwo. Jingsangan baso hojiktada bhab taraktuna machabu pamge tawramlibado toklaga mong hada haire. Aide kaurine. Changlesana mapuroibagi manakta changsilak makutta pairakliba maikheda du khetlami.
ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯈꯦꯜꯂꯛꯂꯤꯕ ꯃꯩꯈꯦꯠ ꯑꯗꯨ ꯃꯩ ꯌꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯗ ꯃꯥꯅ ꯂꯩꯔꯛꯂꯤꯕ ꯑꯆꯥꯄꯣꯠꯇꯨ ꯄꯤꯔꯒ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ꯫ ꯌꯥꯏꯐꯕꯤꯁꯨ ꯃꯄꯥꯅ ꯄꯝꯕꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯦꯟ ꯍꯥꯏꯔꯛꯏ꯫ ꯂꯝꯂꯛꯇꯨꯂꯛꯇ ꯆꯠꯂꯨꯔꯒ ꯃꯩ ꯌꯣꯛꯇꯅ ꯅꯪ ꯄꯝꯒꯦ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯁꯨꯕꯗ ꯃꯩ ꯌꯣꯛꯄꯒ ꯂꯣꯏꯅ ꯀꯥꯎꯔꯨꯔꯦ, ꯑꯗꯨꯒꯤꯅꯤ꯫ ꯀꯥꯎꯅꯤꯅ ꯑꯌꯤꯡꯕ ꯑꯝꯇ ꯁꯦꯝꯃꯛꯀꯦꯔꯣ ꯀꯅꯥ? ꯁꯦꯝꯃꯛꯀꯦ꯫ ꯑꯗꯨꯒ ꯑꯩꯁꯨ ꯁꯟꯗ꯭ꯌꯥꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯑꯩꯁꯨ ꯂꯥꯏꯖꯣꯏ ꯇꯧꯅꯤ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯥꯒꯤ ꯈꯖꯥꯏꯗ ꯁꯤꯛꯂꯒ ꯇꯧꯁꯤ ꯃꯃꯥꯒ ꯄꯨꯟꯅ ꯂꯥꯏꯖꯣꯏ ꯇꯧꯁꯤꯀꯣ꯫ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯅꯣꯛꯂꯒ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯄꯨꯔꯥ ꯃꯃꯥ ꯂꯧꯗꯧꯔꯤꯗ, ꯊꯕꯛ ꯐꯕꯗ꯫ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯗꯣꯛꯇꯔꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯁꯥꯟꯇꯤ ꯑꯃꯗꯤ ꯕꯦꯂꯥ ꯆꯦꯟꯁꯤꯜꯂꯒ ꯍꯪꯖꯩ꯫ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ, ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝꯕꯨ? ꯕꯦꯂꯥꯅ ꯑꯃꯨꯛ, ꯗꯣꯛꯇꯔ, ꯄꯦꯁꯦꯟꯁꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ? ꯗꯣꯛꯇꯔꯗꯨ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯔꯨꯝ ꯐꯥꯎꯕꯗꯪ ꯂꯥꯛꯄꯤꯌꯨ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯗꯣ ꯃꯥꯡ ꯊꯥꯔꯒ ꯆꯠꯄ ꯍꯧꯏ꯫ ꯁꯥꯟꯇꯤ ꯑꯃꯗꯤ ꯕꯦꯂꯥꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯅ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯗꯣꯛꯇꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯄꯨꯟꯅ ꯔꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯗꯣꯛꯇꯔꯗꯨꯁꯨ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯌꯥꯅꯤ, ꯍꯦꯛꯇ ꯐꯝꯕꯤꯌꯨ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯒ ꯕꯦꯂꯥꯒꯁꯨ ꯐꯝꯊꯔꯛꯏ꯫ ꯃꯁꯥꯗꯨꯁꯨ ꯂꯥꯡꯇꯛꯅꯩ, ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯅ꯫ ꯗꯣꯛꯇꯔꯗꯨꯁꯨ ꯇꯞꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯑꯅꯥꯕꯒꯤ ꯐꯤꯕꯝꯁꯦ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯕꯒꯤ ꯑꯩꯅ ꯏꯃꯥꯍꯣꯏꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯄꯥꯝꯕꯅꯤ꯫ ꯁꯥꯟꯇꯤ ꯄꯥꯈꯠꯅ, ꯍꯥꯏꯔꯤꯁꯤꯕꯨ ꯗꯣꯛꯇꯔ, ꯃꯀꯣꯛꯇ ꯀꯩꯗ ꯁꯣꯛꯂꯤꯕ꯭ꯔꯥ? ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯃꯥ, ꯀꯣꯛꯇꯗꯤ ꯍꯦꯜꯃꯦꯠ ꯎꯞꯄꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯁꯣꯛꯇꯦ꯫ ꯕꯦꯂꯥ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟ ꯇꯅꯤꯛ ꯇꯅꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ, ꯑꯅꯥꯕꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯕꯨ? ꯗꯣꯛꯇꯔꯗꯨ ꯕꯦꯂꯥꯗ ꯑꯣꯟꯁꯤꯟ ꯍꯥꯏꯔꯛꯏ꯫ ꯁꯣꯝꯁꯦ ꯄꯦꯁꯦꯟꯁꯤꯒꯤ ꯋꯥꯏꯐ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ ꯗꯣꯛꯇꯔ꯫ ꯑꯉꯥꯡꯗꯤ ꯀꯌꯥ ꯁꯨꯕꯤꯔꯦ? ꯗꯣꯛꯇꯔ, ꯑꯉꯥꯡ ꯌꯥꯎꯖꯗ꯭ꯔꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯗꯣꯛꯇꯔꯗꯨ ꯅꯤꯡꯁꯥ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗꯗꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯄꯦꯁꯦꯟ ꯑꯁꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯗꯤ ꯐꯪꯂꯔꯣꯏ꯫ ꯍꯥꯏꯔꯛꯂꯤꯕ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯦꯂꯥ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯡꯂꯛꯈꯤꯗꯦ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯁꯥꯟꯇꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯛꯊꯛꯇ ꯕ꯭ꯔꯖ ꯇꯥꯔꯛꯄꯒ ꯄꯥꯡꯈꯛꯈꯣꯏ, ꯃꯁꯥꯗꯨ ꯊꯛ ꯊꯛꯁꯨ ꯅꯤꯛꯂꯛꯏ꯫ ꯗꯣꯛꯇꯔꯗꯨꯁꯨ ꯃꯈꯥ ꯇꯥꯏ꯫ ꯑꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ꯫ ꯁꯥꯟꯇꯤ ꯀꯞꯇꯨꯅ, ꯗꯣꯛꯇꯔ, ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯂꯥꯌꯦꯡꯂꯒꯗꯤ ꯃꯄꯥ ꯑꯣꯏꯕ ꯌꯥꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯗ꯭ꯔꯥ? ꯗꯣꯛꯇꯔꯗꯨ ꯃꯥꯏꯊꯣꯡ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯏꯃꯥ, ꯑꯗꯣꯝꯒꯤ ꯏꯆꯥꯁꯤ ꯃꯄꯣꯛꯁꯤꯃꯒꯤ ꯃꯄꯥ ꯑꯣꯏꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯁꯥꯟꯇꯤ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯂꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯏꯃꯪ ꯃꯪꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯗꯣꯛꯇꯔꯗꯨꯅ ꯁꯥꯟꯇꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥꯅꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯎꯠꯂꯒꯗꯤ ꯏꯆꯥ ꯏꯃꯧꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯅ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ꯫ ꯁꯥꯟꯇꯤ ꯁꯤꯟꯊꯔꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯂꯒ ꯐꯅꯤ ꯗꯣꯛꯇꯔ꯫ ꯁꯥꯟꯇꯤꯁꯨ ꯗꯣꯛꯇꯔꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤ ꯕꯦꯂꯥꯗꯣ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯥꯟꯇꯤꯁꯨ ꯆꯪꯁꯤꯜꯂꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯅꯥꯀꯜꯗ ꯐꯝꯊ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯕꯦꯝꯃ, ꯀꯞꯀꯅꯨ, ꯀꯞꯄ ꯇꯣꯛꯎ꯫ ꯕꯦꯂꯥ ꯀꯞꯂꯗꯨꯅ, ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏꯌꯦ ꯃꯁꯤ, ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏꯌꯦ꯫ ꯍꯟꯗꯛꯇꯤ ꯁꯥꯟꯇꯤꯁꯨ ꯀꯞꯂꯗꯨꯅ, ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯀꯌꯥꯗꯨꯒꯤ ꯐꯣꯜꯅꯦ, ꯑꯩꯅ ꯇꯧꯔꯨꯕꯗꯨꯒꯤ ꯐꯪꯂꯤꯕꯅꯦ꯫ ꯃꯁꯤ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯐꯪꯂꯔꯣꯏ, ꯑꯩ ꯃꯃꯥ ꯑꯣꯏꯅꯤꯡꯉꯤ ꯃꯁꯤ,
Ichana ima aina kaubudo ai tama pame masi. Ai mama we papangaroye. Santi sumamabu konsenbiraga kapna haire. Ima sikari ai kadabado kangre jasa. Ima kari tawgadabado kangte. Mani mamau anido punne hekta kapminarami. Matam kharasu dumak haujanki. Ayuki chaki sing jabaloiraba matong. Janglai sanaso magi tawgadaba mathau sing ado loina tawba loisilamlaga kada janglai. Script aduna leiramba jungsangan basu. Magi loina bi janglakpa ubada. Machade imabubagi manakti lehurabo. Lehaure. Sirlo orimda sanase. Janglai sanaso mapuroibagi nakalda phamtharaklaga haire. Kai warino dada. Director na ibani film munam sena hairi. Janglai sanada inga kek ngakna. Ibani hairi kana no dada. Jungsangan ba mamito phairap janglai sanada yeng. Janglai sana sunoklaga. Aima, kaidaurage. Nate, kari wahang no haibani da. Ibani haise kana no bukaino. Ayi wahang duda kaya sabiyaurage haise. Nangi sengana kana bhauriro. Ayi waduda kaya rambi yaurage haibani. Ngasiko, mi yamushitaburabu dam pudharakani kona. Is, sampu pudhe hairi nini aide. Oh, masi chana namakushi trene. Janglai sanado amuk sunoklaga. Director na ibani haido kana no mi. Jungsangan bado handakti konjal khara wawna isang way kay way hairaklami. O jungsangan baga janglai sanaga iba yarabasi ora dia. Wado tabada janglai sanado pak nokthore. Nupi sina noklakbado uraga hene isau tawre jungsangan bado. Naya do kam higali dubo kaygino ibanida. Dadana pagi tawradi higatamni kayno. Oh, aina hairi nang phagini na khalle. Masana khandabani adu phagi natradi kaino. Pare, nang thajadraba natro. Pare, thajabagi matamsu nongma lakhini. Janglai sanado handakti tapna. Maduna sengba phana oiraso ai film kumba ka ngamoi ko. Kalabu aina thagwang na khanjai. Kemta sahiba na taba ina oiroi. Toksisi warise. Oh, aina su pamdi. Sakak na suya ponti. Adudi ay sa pazabra dada. Noki hanglakpani. Momon nokla na komi jungsangan baso. Nasana pajay kay ni kanjay raba. Aw. Pazade kayso. Dada. Kayno. Ay pazabra hayraga. Nangondagi henba kanam laytiye. Yarba siwerde. Mapuroy bagi mataw si uraga amuk nokthora ijanglay sanado. Yam nokning bravo no ibana chindo minjan saneuji. Wahaido tabada janglai sana machindo makhuna khumjalaga nokpa khangi. Handakti jungsangan baso khonjal thokta noklai. Adudagi nupi sigi tampakta mon khangnaraga hiptharaktuna tapna nungsina kaure. Bikana. Kay haige dada. Irang tawba yam hairine ay nupi sa. Masaksiga. Jungsangan ba makhutuna nupi sigi manaton da lamlaklaga siklami. Wahai si maso hairi. Nukshimale. Janglai sana sunok fet tawre. Jungsangan ba sumakhatare. Anday ko'y kungi lai haraw bada nang jogoy saw ko. Jogoy sabadi kaya haiti. Nagdara layri siday ay nata loyri kayo. Natawa haibrani. Ay hinahidabam talayte ko. Janglai sana do nokmi. Haraw fi ka illaga phajana ke tharaga mawa mani haibada yam lemna jagoy saningi. Wado tabada jungsangan baso harawna. To, adumay haibada na do. Janglai sana sunoi. Sohen sunaba paradona mayumda putharakduna leire. Adubu sohen masagi oiribu piwa masik khallubada. Ningamdaba nungaitaba pik thalami. Balcony da thamliba swing aduda masado imangmangna phamli. Ina chamjarabi magi maphamda. Nang jaruba iral kaya dugi mahaini. Asi yengna phangliba. Hojikti
ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯁꯤꯒꯤ ꯅꯤꯡꯕꯁꯨ ꯃꯄꯣꯛꯁꯤꯃꯒꯤ ꯊꯨꯡꯍꯟꯕ ꯉꯝꯂꯔꯣꯏ ꯕꯦꯂꯥꯕꯨꯁꯨ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯗꯨꯗꯒꯤ ꯃꯆꯤꯟꯗ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯤ ꯑꯩꯁꯤꯕꯨ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯅꯤ ꯁꯨꯍꯦꯟ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯉꯩ ꯕꯦꯂꯥꯁꯨ ꯃꯈꯨꯠꯇ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯌꯥꯝꯕꯣ ꯆꯥ ꯁꯨꯍꯦꯟꯁꯨ ꯆꯥ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ ꯕꯦꯂꯥ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨꯗ ꯍꯟꯗꯛꯇꯤ ꯕꯦꯂꯥꯗꯣ ꯏꯇꯞ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯝꯕꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤꯕ ꯕꯦꯂꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯨꯍꯦꯟꯗꯣ ꯏꯉꯛꯉꯛꯅ ꯀꯩꯒꯤ ꯌꯥꯝꯕꯨꯡꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯅ ꯑꯣꯏꯍꯟꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯑꯩꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯌꯥꯝꯕꯨꯡꯗ ꯄꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯌꯥꯝꯕꯨꯡꯗ ꯀꯣꯜ ꯇꯧꯔꯛꯂꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯌꯥꯝꯕꯨꯡꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯝꯂꯣꯏ ꯍꯧꯈ꯭ꯔꯕꯅꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯊꯧꯗꯣꯛꯇꯣ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯂꯩꯒꯨꯝꯁꯤ ꯊꯧꯗꯣꯛꯇꯣ ꯅꯪꯅ ꯊꯣꯛꯍꯟꯈꯤꯕꯁꯨ ꯅꯠꯇꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯅꯤ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥꯡꯊꯛꯇ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯌꯥꯝꯕꯣ ꯀꯩꯒꯨꯝꯕ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯗꯅꯕ ꯒꯨꯂꯤꯗꯨ ꯆꯥꯔꯛꯇ꯭ꯔꯒꯗꯤ ꯌꯥꯝꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯁꯨꯍꯦꯟ ꯀꯩꯝꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯕꯦꯂꯥꯁꯨ ꯃꯈꯥ ꯇꯥꯏ ꯑꯩꯁꯦ ꯐꯠꯇꯕꯤꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕꯤꯅꯤ ꯃꯔꯝꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯑꯩꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯐꯪꯍꯜꯂꯣꯏꯗꯧꯔꯤꯕꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯕꯦꯂꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊ ꯀꯞꯂꯤ ꯁꯨꯍꯦꯟꯁꯨ ꯍꯟꯗꯛꯇꯤ ꯃꯣꯡꯍꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨꯃꯗꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯗꯒꯤ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯇꯧꯖꯔꯨꯕꯅ ꯑꯩꯅ ꯐꯪꯕꯅꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯂꯛꯂꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯝꯒꯗꯕ ꯑꯋꯥꯕ ꯃꯩꯆꯥꯛꯇꯣ ꯁꯨꯍꯦꯟꯅ ꯃꯍꯥꯛ ꯍꯥꯏꯔꯤꯕꯁꯤ ꯆꯪꯂꯩ ꯁꯅꯥꯕꯨꯅꯤ ꯍꯥꯏꯕ ꯕꯦꯂꯥ ꯃꯥꯁꯨ ꯈꯪꯂꯝꯃꯤ ꯁꯨꯍꯦꯟꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯃꯐꯝꯗ ꯇꯧꯖꯈꯤꯕ ꯅꯪꯖꯈꯤꯕ ꯏꯔꯥꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯗꯒꯤ ꯑꯣꯏꯈꯤꯕ ꯏꯆꯥꯗꯣ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯌꯥꯝꯕꯣ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯁꯨꯍꯦꯟꯁꯨ ꯕꯦꯂꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ ꯕꯦꯂꯥ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯛꯂꯒ ꯆꯠꯈ꯭ꯔꯣ ꯅꯪ ꯌꯨꯝꯁꯤꯕꯨ ꯏꯃꯨꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯅꯪꯅ ꯅꯤꯡꯇꯝꯖꯈ꯭ꯔꯣ ꯕꯦꯂꯥꯗꯣ ꯁꯨꯍꯦꯟꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯌꯥꯝꯕꯣ ꯑꯩꯕꯨ ꯑꯗꯨꯝꯅ ꯁꯧꯕꯤꯒꯅꯨ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯑꯃꯗꯤ ꯏꯃꯥꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯌꯥꯝꯕꯣ ꯑꯩ ꯆꯠꯁꯨ ꯆꯠꯂꯣꯏ ꯄꯨꯟꯁꯤꯁꯤꯃꯒꯤ ꯌꯥꯝꯕꯨꯡꯒꯤ ꯅꯔꯣꯝ ꯇꯞꯅ ꯍꯤꯡꯖꯒꯦ ꯁꯨꯍꯦꯟꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯦ ꯄꯣꯛꯆꯕ ꯏꯆꯥ ꯈꯛꯇꯅ ꯏꯆꯥ ꯅꯠꯇꯦ ꯌꯣꯛꯆꯕ ꯏꯆꯥꯁꯨ ꯏꯆꯥꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯦ ꯌꯥꯝꯕꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯃ ꯌꯣꯛꯂꯨꯗ꯭ꯔꯒꯁꯨ IVF ꯇꯧꯕ ꯌꯥꯏꯅ ꯃꯗꯨꯕꯨ ꯏꯃꯥꯁꯤꯅ ꯌꯥꯔꯛꯀꯗ꯭ꯔꯅꯤ ꯌꯥꯝꯕꯣ ꯏꯃꯥꯁꯤꯅ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯏꯆꯥ ꯑꯃꯗꯤ ꯌꯥꯎꯅꯕ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯏꯃꯥꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯃꯁꯤꯗ ꯑꯌꯥꯕ ꯄꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯊꯣꯛꯂꯣꯏꯗꯕꯅꯤ ꯌꯥꯝꯕꯣ ꯁꯨꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯖꯅ ꯍꯥꯏꯖꯔꯒꯗꯤ ꯏꯃꯥꯁꯤꯁꯨ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯀꯩꯒꯨꯝꯕ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯋꯥꯈꯜ ꯍꯟꯊꯔꯣꯏꯗꯕꯅꯤ ꯃꯪꯂꯝꯆꯠꯇ ꯆꯪꯂꯩꯁꯅꯥꯗ ꯇꯥꯈꯤꯕ ꯑꯋꯥꯕ ꯃꯥꯅ ꯈꯪꯈꯤꯕ ꯆꯩꯅꯥ ꯀꯌꯥꯗꯣ ꯅꯪꯉꯣꯟꯗꯗꯤ ꯑꯃꯠꯇ ꯐꯪꯍꯜꯂꯣꯏ ꯕꯦꯂꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯊꯤꯅꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗ ꯇꯧꯔꯛꯑꯒꯁꯨ ꯑꯩꯅ ꯑꯃꯨꯛ ꯅꯩꯈꯥꯏꯗꯣꯏꯅꯤ ꯑꯩꯉꯣꯟꯗꯗꯤ ꯃꯤꯅ ꯉꯝꯈꯤꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯇꯧꯐꯝꯁꯨ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯁꯣꯏꯔꯤꯕꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯅꯤ ꯅꯪꯒꯤ ꯊꯧꯅꯥꯁꯦ ꯆꯪꯂꯩꯁꯅꯥꯗꯁꯨ ꯌꯥꯎꯔꯝꯂꯒꯗꯤ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯃꯇꯝꯗꯨꯗ ꯏꯃꯥꯁꯤꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯏꯁꯥꯒꯤꯗ ꯈꯟꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯃꯥꯅ ꯆꯨꯝꯊꯣꯛꯄꯤꯔꯝꯂꯒꯗꯤ
ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ ꯕꯦꯂꯥ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯕꯨꯡꯒꯤꯁꯦ ꯍꯧꯖꯤꯛꯁꯨ ꯆꯪꯂꯩ ꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯤ ꯍꯥꯏꯔꯤꯅꯤꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯑꯣꯏꯗꯣꯏꯕ ꯅꯠꯇ꯭ꯔꯒ ꯆꯪꯂꯩ ꯁꯅꯥ ꯅꯨꯡꯁꯤꯗꯕꯩꯅꯤ ꯍꯥꯏꯗꯣꯏꯔꯣ ꯕꯦꯂꯥꯒꯤ ꯃꯇꯧꯁꯤꯗ ꯁꯨꯍꯦꯟꯗꯨ ꯅꯣꯛꯊꯣꯔꯛꯏ ꯅꯣꯛꯅ ꯅꯣꯛꯅ ꯌꯥꯔꯦꯁꯦ ꯌꯥꯝꯕꯨꯡꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯐꯥꯒꯤ ꯑꯣꯏꯔꯒꯁꯨ ꯄꯛꯇꯦ ꯈꯪꯕ꯭ꯔꯥ ꯑꯁꯦꯡꯕꯒꯤ ꯕꯦꯂꯥ ꯅꯤꯡꯁꯥꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤꯗꯤ ꯆꯪꯂꯩ ꯁꯅꯥꯅ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯕ ꯍꯦꯟꯕꯅꯤ ꯌꯥꯝꯕꯨꯡꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯈꯪꯅ ꯈꯪꯅꯁꯨ ꯃꯥꯒꯤ ꯊꯧꯅꯥꯗꯨꯅ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯈꯤꯕꯅꯤ ꯌꯥꯝꯕꯨꯡꯅ ꯋꯥꯈꯜ ꯇꯥꯔꯛꯂꯒꯗꯤ ꯈꯟ ꯃꯥꯅ ꯌꯥꯝꯕꯨꯡꯗ ꯇꯟꯖꯥ ꯀꯌꯥ ꯑꯃꯗꯤ ꯄꯤꯕꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯌꯥꯝꯕꯨꯡꯅꯗꯤ ꯈꯪꯕꯤꯈꯤꯗꯦ ꯃꯄꯨꯔꯣꯏꯕꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯃꯔꯤ ꯊꯝꯂꯔꯦ ꯈꯪꯂꯕꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯣꯏꯅꯣ ꯑꯗꯨꯕꯨ ꯃꯥꯗꯤ ꯈꯥꯡꯕ ꯉꯝꯈꯤꯕꯅꯤ ꯑꯗꯨꯅꯔ ꯃꯥꯅ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯅꯣꯡꯉꯥꯟꯕꯒ ꯄꯥꯎꯄꯥꯝꯗ ꯆꯠꯈ꯭ꯔꯤꯕꯗꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯁꯨꯠꯇꯗꯅ ꯑꯩꯕꯨ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯗꯅꯤ ꯌꯥꯝꯕꯨꯡꯅ ꯁꯣꯏꯔꯤꯁꯦ ꯆꯪꯂꯩ ꯁꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥꯁꯤꯒꯤ ꯃꯤꯠꯆꯩꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯆꯤꯟꯕꯥꯜꯗꯒꯤ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯥꯝꯕꯨꯡꯅ ꯈꯪꯗꯣꯛꯅꯕ ꯇꯧꯈꯤꯗꯦ ꯈꯪꯗꯣꯛꯅꯕ ꯇꯧꯗ꯭ꯔꯁꯨ ꯆꯪꯂꯩ ꯁꯅꯥꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯤ ꯌꯥꯝꯕꯨꯡꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯌꯥꯝꯕꯨꯡꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯅꯣꯡꯉꯥꯟꯕꯒ ꯍꯦꯛ ꯆꯠꯈ꯭ꯔꯤꯕꯗꯨꯗꯤ ꯃꯤꯒꯤ ꯃꯈꯥꯗ ꯌꯦꯠꯄ ꯄꯥꯝꯗꯕꯒꯤꯅꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯕꯨ ꯈꯪꯈꯤꯗꯦ ꯑꯄꯥꯏꯕ ꯂꯩꯆꯤꯜꯒꯤ ꯁꯛꯂꯣꯟꯗꯣ ꯑꯩꯅ ꯂꯧꯔꯨꯔꯦ ꯐꯔꯦꯁꯦ ꯌꯥꯝꯕꯣ ꯁꯤꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒꯨꯝꯁꯤ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯈꯟꯗ꯭ꯔꯦꯗ ꯑꯗꯨꯒꯤꯗꯤ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯆꯪꯂꯩ ꯁꯅꯥꯒꯤ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏꯅꯣ ꯅꯪ ꯁꯧꯍꯟꯒꯦꯅ ꯇꯧꯕ ꯁꯥꯎꯕꯤꯗꯦ ꯑꯩꯈꯣꯏ ꯃꯥꯜꯂꯦ ꯌꯥꯝꯅ ꯕꯦꯂꯥꯁꯨ ꯅꯣꯛꯂꯒ ꯏꯃꯣ ꯆꯥꯗꯣꯏ ꯉꯝꯃꯅꯤ ꯑꯩ ꯑꯃ ꯍꯩꯔꯒ ꯄꯨꯔꯛꯑꯒꯦ ꯁꯨꯍꯦꯟ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯦ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯆꯥ ꯊꯛꯄ ꯀꯥꯎꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯅꯣꯛꯊꯣꯔꯛꯂꯝꯃꯤ